Manipur lengakna Mantri Pukrida Lairiba Lay Ingkhol Eviction Taunabagi order Thorakpagi Mayokta Kunja Singhna Bhawan da Thomjin Krai Loinana High Court of Manipur da Pithokraba Khulasigi Eka Kunmathogi Lam Saruk Handokpinaba amadi lengakna thokliba eviction order handokpiu haibana chingba wafam singda yumfam oiba memorandum ama governor da pisinduna taksin krai Lay Ingkhol gi masing yamlaba kunja singna maitei khul muthat pa yaroi Lay Ingkhol thugai ba yaroi safe Lay Ingkhol amadi safe maitei village haiba pendaba kholaw lauduna ayupung 12 makhai taba duaida Bhawan damna thomjilakhi Miyam thomjilakpagi pau fangbaga Imphal West ki makok thongba police officials sing yauna masing yamlaba personnel singa Kanglapat paringdagi lakliba miyam adubu thatnaba honakhi adubu police ki athing banam khaiduna Bhawan damna changnaba honabada nakal ani ki marakta muknakhi tungda Lay Ingkhol kanbalup ki luchingba taruk governor da memorandum pisinba changhankhi adubu governor masa leitabana Bhawan ki officials sing da pisilamkhi Lay Ingkhol gi mairapai bi ludiamana Lay Ingkhol asi chahi yangkhai gi mathakta khunda leitaduna laklabani adubu lengakna capital project paikhalakpaga khulasi takhaiba haurakpadagi khunja singna chahi kun hena sufam chafam khangdana awaba kaya khangduna lakpani asigumba tanja asida nauna eviction taunabagi order thorakpa yaningde lengakna thokliba order asi Lay Ingkhol gi miyamna yaba ngamloi lengakna ngami haibagi matagum namfuda eviction tawbagi thabak chatharaklabadi Lay Ingkhol gi ima iben singna masa matomta suicide tawduna sijagani haiba cheksenu warol thamlakli Lay Ingkhol da siba pamdre khoi mapa thoga siba leibak punjau thinaga siba khoi pame pani adu da sigani akhoi ni oi ba ma tu ka jana hudu masa ma sunga da wi ma ai hoji bu ai le ai ko ma khoi da ga na oda da wi da bu hoji chhatra lai tam mi ba chhatra jigi oi tungi jumi re na ai ba chhatra jing ji bu khong ga ra ma pham bi ai ba ji bu ni oi ba ma gi khamoi nang da lai ga ba awam to ni oi ba ma